ngasi March ki tang manga 2025 asi akhoi Delhi da laaga akhoi ki President of India da memorandum ama pijabani adubu ngasi memorandum submit tawba chappa matamda akhoi na visit ki madam do unabagi chances ama haiba matamda moina application du su accept tawbi hore ado yaragadi mabu unanaba haidana akhoi request kana moi office dia sinda tawjarami ado unaba phangagadi akhoi ki Manipur ki hoji oiba situation sigi matangda akhoi ki imai ki mairai ki side gi karigumba wahi khara tang madam gi mafam da phongdok chage haidana ngasi akhoi ngasi gi program ase tawraga laksabani akhoi laiba pose akhoi Manipur da gi di akhoi ani ahum khak laksabani adubu akhoi gi jida Delhi da laiba akhoi gi ta hai tare mana su mateng pangbira ka akhoi punna tawmina ba tai na hairag lakmina bani mayam ama su Delhi da mayam ama su support le adubu sida lakpadadi miyam lakpa yadaba na maram oraga akhoi nupi ahum sida icha nupa amaga tawraga akhoi mari khak maina visit oina memorandum pi base lakpana aduga ngasi akhoi ne lecture ba jaga asi Rashtrapati Bhavan dani akhoi gi President of India na laiba mai ki resident house ki mapadani ko na lejeriba jaga si adubu moi koi ki side ki su unaba yaba gi chances ta wangladi thambirei adu so khoramaga Manipur praja puna mokhoi puna mari so khoramaga amtang unaba pangba base niminasi haba poto masi haijera ka losim jere